ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩ ꯌꯣꯟꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃꯅ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯧ ꯅꯍꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯍꯥꯏꯗꯣꯛꯄꯅꯤ ꯍꯥꯏ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗꯦ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯋꯥ ꯂꯥꯎꯅꯔ ꯃꯥꯜꯂꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗ꯫ ꯊꯧꯅꯥꯕꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯁꯨ꯫ ꯅꯤꯡꯊꯧꯒꯤ ꯏꯅꯤ ꯍꯥꯏꯕꯗꯅꯦ ꯄꯪꯅꯣꯞ ꯅꯣꯞꯇꯦ꯫ ꯑꯗꯨꯅꯅꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯄꯥꯎ ꯑꯃ ꯇꯥꯏꯅꯤ꯫ ꯃꯧ ꯅꯍꯥ ꯑꯅꯤꯗꯨꯁꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯔꯥꯖꯀꯨꯃꯥꯔꯗꯤ ꯏꯊꯤꯜ ꯂꯩꯕꯥꯛ ꯆꯍꯤ ꯑꯃ ꯂꯣꯏ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥ ꯂꯥꯎꯅꯔꯦ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯏ ꯊꯥꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥꯗ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯁꯨ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯅꯠꯇ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯅꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝꯈꯩꯗ ꯆꯠꯍꯟꯕꯤꯒꯅꯨ꯫ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯄꯜꯂꯛꯄ ꯑꯁꯤꯗꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯗꯨꯁꯨ ꯈꯥꯝꯕꯤ ꯃꯩꯍꯧꯔꯛꯂꯤ꯫ ꯂꯦꯝꯕꯤ, ꯅꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯅ ꯇꯣꯛꯑꯣꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯂꯣꯏ ꯊꯥꯕꯤꯒꯅꯨ꯫ ꯅꯪ ꯃꯇꯣꯏꯅꯔꯥ ꯑꯩꯒꯤ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯄꯥ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯋꯥꯔꯛꯇꯕ ꯅꯆꯥ ꯑꯗꯣ ꯄꯜꯂꯛꯀꯅꯨꯅꯦ꯫ ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ꯫ ꯑꯩ ꯊꯣꯛꯄ ꯉꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯕꯗꯤ ꯅꯍꯥꯛꯁꯨ ꯗꯟꯗꯤ ꯐꯪꯒꯦꯔꯥ? ꯅꯅꯥꯏꯕꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯄꯤꯕꯤꯌꯨ, ꯑꯗꯨꯕꯨ ꯅꯆꯥ ꯑꯁꯤꯗꯗꯤ ꯂꯣꯏ ꯊꯥꯕꯤꯒꯅꯨ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯒꯤ ꯃꯐꯝꯗꯗꯤ ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯔꯥꯛꯄ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕꯤ ꯅꯨꯄꯤ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯖꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯃꯃꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯟꯕ ꯂꯩꯇ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯆꯤꯡꯈꯩꯁꯨ ꯄꯣꯏꯔꯩꯇꯣꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯏꯊꯤꯜ ꯂꯩꯕꯥꯛꯇ ꯆꯠꯄꯗꯃꯛ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯎꯅꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯈꯪꯍꯧꯗꯅ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯕꯨ ꯅꯆꯥꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯏꯃꯥ ꯀꯩꯁꯨ ꯋꯥꯗꯦꯗ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯍꯔꯥꯎ ꯑꯣꯛꯇꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯂꯦꯝꯕꯤ ꯀꯞꯂꯒ, ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩ ꯏꯃꯥꯗ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯂꯦꯝꯕꯤ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯦꯛꯁꯤꯟ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯊꯤꯜ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯊꯤꯜ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯍꯥꯛꯁꯨ ꯈꯪꯏ ꯄꯨꯝꯅꯃꯛ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯄꯣꯏꯔꯩꯇꯣꯟ ꯎꯄꯥꯏ ꯂꯩꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ
ꯀꯅꯥꯅꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯈꯪꯒꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯁꯨꯝ ꯂꯥꯛꯄꯗ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯧꯕ ꯑꯗꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯆꯪꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗꯤ ꯃꯤ ꯂꯩꯅꯗꯕꯒꯨꯝꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯤꯔꯥꯡꯅꯆꯤꯡꯕ ꯀꯌꯥ ꯄꯛꯇꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯍꯥꯛꯁꯨ ꯄꯟꯊꯕ ꯇꯧꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕꯗ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯍꯤꯞꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯀꯅꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯤꯁꯨ ꯂꯩꯇꯕ ꯀꯨꯏꯔꯕ ꯃꯥꯜꯂꯤ꯫ ꯈꯨꯜꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯂꯩꯍꯟꯅꯕ ꯁꯥꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯣꯏꯔꯕꯖꯥꯠꯂ? ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯟꯕꯒ ꯃꯄꯨꯛ ꯑꯗꯨ ꯆꯥꯛ ꯂꯥꯝꯂꯛꯄꯒꯤ ꯈꯣꯡꯂꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯗꯒꯤ ꯀꯔꯤꯁꯨ ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟꯗ ꯈꯪꯁꯣꯟ ꯁꯣꯜꯂꯛꯏ꯫ ꯆꯥꯛꯁꯨ ꯂꯥꯝꯃꯛꯏ, ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯉꯁꯥꯏ ꯆꯤꯡꯈꯩꯅ ꯍꯥꯞꯂꯛꯈꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨꯕꯨ ꯄꯨꯝꯗ꯭ꯔꯤꯕꯖꯥꯠꯂ? ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯤꯡꯈꯩꯅ ꯍꯥꯞꯂꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯛꯌꯣꯝ ꯑꯗꯨ ꯃꯈꯥꯗ ꯐꯖꯅ ꯊꯝꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯝꯕꯃꯛꯇꯤ ꯄꯨꯝꯂꯝꯗ꯭ꯔꯦꯗꯅ꯫ ꯆꯥꯛꯀ ꯂꯥꯝꯕꯒ ꯆꯥꯅꯅꯕꯗꯨ ꯀꯨꯏꯅ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯕꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯊꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯞꯂꯛꯄ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯆꯥꯛꯀ ꯂꯥꯝꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯅ ꯆꯥꯔꯤ꯫ ꯍꯥꯎꯏ ꯁꯤꯗꯤ꯫ ꯀꯅꯥꯅꯕꯨ ꯊꯣꯡꯉꯤꯕꯖꯥꯠꯅꯣ? ꯀꯣꯅꯨꯡꯗ ꯊꯣꯡꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯈꯟꯕꯗꯨꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯃꯌꯨꯝꯗꯒꯤ ꯃꯁꯥꯃꯛꯀ ꯌꯥꯎꯅ ꯃꯃꯥꯒ ꯃꯆꯜꯒ ꯂꯣꯏꯅꯅ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯊꯣꯡꯂꯛꯄꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅꯅꯕ ꯆꯪꯂꯛꯏ꯫ ꯇꯨꯝꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯧꯕ ꯃꯃꯥꯕꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯤ ꯈꯖꯤꯛ ꯁꯤꯟꯊꯔꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯃꯥ, ꯅꯆꯥ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯏꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯕꯒ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯄꯣꯏꯔꯩꯇꯣꯟ ꯃꯁꯥꯒꯤ ꯍꯧꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯅꯣꯡꯉꯥꯟꯕꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤ ꯂꯩꯅꯗꯕꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯏꯁꯣꯡ ꯁꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯁꯤꯡꯁꯨ ꯃꯀꯥ ꯐꯟꯅ ꯁꯠꯀꯥꯏꯗꯨꯅ ꯍꯧꯔꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯐꯝꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯁꯣꯡꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯐꯥꯟ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯥꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯝꯃꯤ꯫ ꯉꯁꯥꯏꯈꯩ ꯅꯥꯄꯤꯁꯤꯡ ꯑꯗꯨꯅ ꯃꯒꯨꯟ ꯃꯥꯡꯂꯨꯔꯕ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯉꯥꯜ ꯂꯩꯅ ꯈꯪꯐ ꯐꯖꯔꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯂꯩ ꯑꯗꯨꯗ ꯍꯥꯏꯔꯞ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯂꯩꯁꯤꯡꯁꯦ, ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯇꯣꯟ ꯂꯩꯇꯕꯗ ꯃꯁꯥ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯃꯥꯗꯤ ꯃꯆꯥꯕꯨ ꯍꯧꯖꯤꯛꯁꯨ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤꯁꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯈ꯭ꯋꯥꯏꯔꯥꯛꯄ ꯁꯥꯎꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ, ꯃꯄꯥ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯍꯜꯂꯛ꯫ ꯃꯁꯤ ꯈꯜꯂꯨꯔꯒꯗꯤ ꯃꯉꯛ ꯁꯝ ꯑꯁꯦ ꯏꯟꯗꯨꯅ ꯇꯥꯟꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛ ꯑꯣꯏꯔꯝꯕꯅ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃ ꯇꯥꯍꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯏꯅꯤꯡꯊꯧ, ꯍꯥꯏꯌꯨ ꯇꯥꯁꯤ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯀꯣꯅꯨꯡꯗ ꯂꯩꯍꯟꯗ꯭ꯔꯦ꯫ ꯀꯥꯏꯗ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ? ꯔꯥꯖꯀꯨꯃꯥꯔꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯖꯩ꯫ ꯐꯔꯦ, ꯅꯪꯁꯨ ꯊꯣꯛꯈ꯭ꯔꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯁꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ, ꯂꯝ ꯍꯦꯜꯂꯕꯗꯤ ꯈꯔ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯇꯣꯟ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯆꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯅ ꯉꯔꯥꯡ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨ
ꯍꯣꯡꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯃꯤꯆꯝꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯁꯦꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯆꯦꯡ ꯆꯥꯛ ꯈꯔꯒ ꯉꯔꯥꯡ ꯆꯤꯡꯈꯩꯅ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯆꯥꯛꯁꯪ ꯑꯗꯨ ꯃꯩ ꯍꯧꯒꯠꯅꯕ ꯂꯥꯛꯅꯔꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒ ꯃꯩ ꯑꯗꯨ ꯄꯥꯛꯅ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯣꯟꯅꯊꯪꯗ ꯃꯩ ꯑꯗꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯗꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥ ꯐꯥꯎꯕ ꯂꯣꯜꯂꯛꯄ ꯅꯠꯇꯕꯅ ꯆꯦꯡ ꯁꯨꯕꯒꯤ ꯏꯁꯤꯡ ꯆꯥꯡ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯕꯒ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯆꯥꯛ ꯑꯄꯦꯠꯄꯗꯨ ꯎꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯨꯛ ꯁꯨꯛꯑꯝꯃꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯆꯥꯛꯁꯤꯕꯣ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯣ ꯄꯦꯠꯃꯟꯗꯅ? ꯋꯥꯗꯨꯁꯨ ꯉꯥꯡꯅ ꯎꯄꯥꯏ ꯂꯩꯇ ꯑꯄꯦꯠꯄ ꯆꯥꯛ ꯑꯗꯨ ꯀꯣꯊꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤ ꯍꯩꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯈꯩ, ꯃꯣꯔꯣꯛ ꯃꯄꯥꯡꯁꯨ ꯇꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟ ꯑꯗꯨꯗ ꯁꯤꯁꯥ ꯀꯥꯝꯕ ꯍꯧꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯣꯔꯣꯛ ꯆꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯆꯥꯛꯀ ꯂꯥꯝꯕꯒ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯆꯥꯛ ꯑꯄꯦꯠꯄ ꯑꯗꯨ ꯈꯛꯇ ꯆꯥꯔꯝꯃꯤ ꯌꯥꯝꯅ ꯍꯥꯎꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯆꯤꯡꯈꯩꯅ ꯄꯤꯔꯛꯄ ꯁꯦල් ꯑꯗꯨꯁꯨ ꯂꯨꯄꯥ 10ꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯁꯦꯜ ꯂꯩꯔꯛꯇꯕꯗꯒꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯂꯩ ꯃꯈꯜ ꯃꯈꯜ ꯁꯥꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯂꯩꯁꯤꯡꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯩ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯦꯝꯇꯛ ꯇꯧꯕ ꯂꯩꯍꯥꯎ ꯑꯉꯥꯡꯕ, ꯑꯉꯧꯕ ꯃꯈꯜ ꯁꯨꯅ ꯁꯥꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯂꯦꯡꯗꯨꯅ ꯃꯣꯃꯣꯟ ꯂꯣꯛꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯎꯃꯪꯗ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯄꯣꯂꯥꯡ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯍꯥꯊꯨ ꯃꯐꯤ ꯍꯣꯡꯗꯨꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯁꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯍꯪꯅꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯍꯥ ꯃꯈꯩꯁꯨ ꯎꯗꯦ"꯫ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯈꯨꯝꯂꯛꯏ꯫ "ꯏꯅꯦ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯏꯃꯥꯗꯣ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯡꯁꯦ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯁꯦꯜ ꯇꯥꯟꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥꯒꯤ ꯈꯟꯕꯗ"꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯂꯩꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯩꯊꯦꯜꯗ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩ ꯌꯣꯜꯂꯛꯂꯤꯕ ꯑꯁꯤ ꯊꯥꯕꯨꯝ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯇꯣꯏꯅ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯍꯥꯟꯅꯒꯨꯝꯅ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯝꯃꯤ꯫ "ꯊꯣꯏꯊꯣꯏ, ꯆꯟ, ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ"꯫ ꯊꯣꯏꯊꯣꯏ ꯀꯦꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯗꯥ ꯄꯣꯏꯔꯩ, ꯑꯩꯈꯣꯏꯗꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯂꯩꯍꯥꯎꯒ ꯇꯈꯦꯜꯂꯩꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ"꯫ ꯆꯟꯁꯨ ꯊꯣꯏꯊꯣꯏꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ "ꯗꯥ ꯄꯣꯏꯔꯩ, ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯑꯁꯤꯒ ꯁꯅꯥꯔꯩꯁꯤꯒ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ"꯫ "ꯍꯣꯏ, ꯄꯤꯔꯛꯀꯦ"꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯄꯣꯏꯔꯩꯇꯣꯟꯗ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯏ꯫ "ꯗꯥ ꯄꯣꯏꯔꯩ, ꯁꯦꯜꯁꯤꯗ ꯂꯩꯔꯦ"꯫ ꯆꯞ ꯃꯥꯟꯅꯅꯅꯤ ꯄꯤꯔꯛꯂꯤꯕꯗꯨ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯁꯦꯜ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯆꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯗꯥ ꯄꯣꯏꯔꯩ, ꯅꯪꯁꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ"꯫ ꯊꯣꯏꯊꯣꯏ ꯃꯥꯁꯨ ꯆꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯟ, ꯆꯠꯁꯤ ꯂꯥꯛꯑꯣ"꯫ "ꯉꯥꯏꯈꯣꯍꯦ, ꯑꯩ ꯗꯥ ꯄꯣꯏꯔꯩꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯌꯥꯝꯅ ꯂꯩꯔꯤ"꯫ "ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯔꯣꯕ"꯫ "ꯑꯁ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯄꯤꯔꯛꯄ ꯁꯅꯥꯔꯩ ꯑꯗꯨ ꯄꯣꯏꯔꯩꯇꯣꯟꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯔꯛꯏ꯫ "ꯗꯥ ꯄꯣꯏꯔꯩ, ꯁꯦ ꯅꯪꯒꯤꯅꯤ, ꯂꯧꯁꯤꯜꯂꯨ"꯫ ꯄꯣꯏꯔꯩꯇꯣꯟ ꯉꯛꯅ "ꯀꯩꯅꯣ ꯆꯟ, ꯁꯅꯥꯔꯩꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯩ"꯫ "ꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ"꯫ ꯆꯟꯒꯤ ꯃꯑꯣꯡꯁꯤꯗ ꯊꯣꯏꯊꯣꯏꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯆꯟ, ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯌꯦꯡꯕꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ"꯫ "ꯑꯩꯅ ꯀꯩꯗ ꯍꯦꯟꯃꯜꯂꯒꯦ? ꯅꯪ ꯍꯥꯟꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯗꯥ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ"꯫ "ꯅꯨꯡꯁꯤꯌꯨ ꯀꯩꯅꯣ, ꯑꯩꯁꯨ ꯗꯥ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤ"꯫ "ꯍꯦ, ꯅꯃꯥꯟꯅꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯄꯥꯗ ꯅꯨꯡꯁꯤꯕ ꯉꯝꯕꯤ"꯫
ꯅꯪꯅ ꯍꯥꯟꯅ ꯎꯖꯈꯤꯕꯒꯤ ꯅꯪꯅ ꯍꯥꯟꯅ ꯅꯨꯡꯁꯤꯖꯈꯤꯕ ꯑꯩꯁꯨ ꯇꯥ ꯄꯣꯏꯔꯩ ꯎꯕꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯒ ꯃꯋꯥ ꯂꯧꯗꯦ ꯅꯪ ꯉꯁꯤꯅꯦ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯣꯏꯔꯣꯏ ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯥꯔꯨꯅꯤꯁꯦ ꯊꯣꯏꯊꯣꯏ ꯁꯥꯎꯅ ꯆꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯆꯟꯁꯨ ꯊꯣꯏꯊꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯊꯣꯏꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯊꯣꯏꯊꯣꯏꯁꯨ ꯆꯟꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯊꯣꯏ ꯆꯟ ꯇꯣ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯑꯅꯤꯗꯨꯗꯤ ꯇꯣꯛꯄ ꯅꯠꯇꯦ ꯍꯦꯟꯅ ꯗꯨꯝꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯛꯏ ꯊꯣꯏꯊꯣꯏ ꯁꯥꯎꯅ ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯩꯒꯤ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯇꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅ ꯅꯪꯒꯤ ꯅꯁꯝ ꯑꯗꯣ ꯀꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯩ ꯐꯩ ꯅꯪꯒꯤꯁꯨ ꯅꯁꯝ ꯑꯗꯣ ꯀꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯏꯅꯤ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯁꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯐꯣꯏꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯂꯥꯎꯁꯨ ꯂꯥꯎꯉꯝꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯈꯔ ꯇꯥꯍꯥ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨꯕꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯈꯠꯅꯕꯗꯣ ꯑꯝꯇ ꯂꯦꯞꯄꯨꯅꯦꯍꯦ ꯁꯤꯟꯅꯕ ꯇꯥꯔꯤꯅꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯇꯣꯛꯄꯗꯒꯤ ꯑꯅꯤ ꯑꯗꯨ ꯈꯠꯅꯕ ꯂꯦꯞꯂꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯐꯖꯗꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯅꯕ ꯂꯦꯞꯂꯝꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯅꯤꯗꯅꯤ ꯃꯇꯨꯡ ꯀꯩꯊꯦꯜꯗꯅꯦ ꯈꯠꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯃꯥ ꯄꯥꯕ ꯀꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯐꯝꯗ ꯆꯠꯅꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯨꯠ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯌꯦꯅꯤꯡꯕꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯅꯥꯀꯜꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯤ ꯕꯦꯝꯃ ꯅꯣꯏ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯅꯤ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯃꯃꯥꯗ ꯋꯥꯔꯧꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯪꯅ ꯈꯪꯅ ꯕꯥꯕꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯏꯃꯥꯅ ꯊꯦꯡꯂꯝꯕ ꯊꯣꯛꯂꯒꯗꯤ ꯅꯆꯥ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯒꯨꯟ ꯏꯆꯥꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯌꯦꯅꯤꯡꯕꯤ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯃꯥꯗ ꯐꯠ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯩꯁꯦ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯑꯃꯠꯇ ꯈꯪꯕꯤꯗꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯌꯥꯕ ꯄꯤꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯒꯤꯔ ꯂꯩꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯂꯨꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ ꯃꯆꯥꯒꯤ ꯃꯇꯧꯇꯕꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯤ ꯌꯦꯅꯤꯡꯕꯤꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ ꯍꯥꯏꯌꯨ ꯏꯃꯥ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯂꯩꯃ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯨꯄꯥꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯏꯆꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯌꯥꯊꯣꯛꯈꯤꯕꯅꯤ ꯃꯥꯅ ꯐꯅ ꯁꯦꯜ ꯄꯥꯏꯗꯨꯅꯁꯨ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯌꯨ ꯌꯦꯅꯤꯡꯕꯤꯅ ꯉꯥꯡꯂꯤꯕꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯊꯧꯕꯅ ꯇꯥꯔꯨꯔꯤ ꯊꯧꯕ ꯁꯥꯎꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯅꯤꯡꯕꯤ ꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕꯗ ꯍꯥꯏꯗꯣꯛꯄꯤꯈꯣ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯉꯝꯂꯣꯏ ꯊꯧꯕ ꯐꯦꯡꯅ ꯃꯆꯥꯒꯤ ꯃꯥꯏꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯄꯥ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯅꯅꯕ ꯁꯤꯟꯒꯅꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯅ ꯇꯣꯛꯏ ꯃꯁꯤꯗ ꯅꯪꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯌꯦꯅꯤꯡꯕꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯂꯩꯃꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯪꯅ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯐꯤꯡꯀꯠꯂꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯅꯪꯅ ꯅꯆꯥꯁꯦ ꯀꯟꯈꯠ ꯀꯟꯈꯠꯇꯅ ꯃꯥꯡꯍꯜꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯈꯪꯅ ꯅꯆꯥꯁꯤ ꯁꯦꯟꯅꯧ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯁꯨ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯝ ꯑꯅꯤꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯌꯦꯅꯤꯡꯕꯤ ꯆꯥꯕ ꯇꯨꯝꯕ ꯈꯪꯗ ꯃꯐꯝ ꯈꯨꯗꯤꯡ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ
ꯂꯩꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯌꯦꯅꯤꯡꯕꯤꯒꯤ ꯃꯇꯥꯔꯣꯏ ꯊꯥꯏꯕꯦꯝꯃ ꯌꯦꯅꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯃꯃꯥꯗꯤ ꯊꯥꯏꯕꯦꯝꯃ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯂꯥꯛꯏꯔꯣ? ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯒꯤꯅꯤ꯫ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯆꯤꯟꯅ ꯈꯔ ꯈꯔꯁꯨ ꯂꯥꯛꯎꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯗꯣ ꯌꯦꯅꯤꯡꯕꯤꯗꯤ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯅ ꯈꯔ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯆꯥꯛꯀ ꯈꯔ ꯄꯤꯖꯕꯤꯔꯝꯃꯨ꯫ ꯏꯃꯥ, ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕꯒ ꯌꯥꯗꯦ꯫ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ꯫ ꯆꯣ, ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯍꯧꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯌꯦꯅꯤꯡꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯦꯅꯤꯡꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯒꯨꯝꯕꯗꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯌꯦꯅꯤꯡꯕꯤꯅ ꯍꯤꯞꯂꯤꯕ ꯅꯥꯀꯟꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯅꯁꯥꯗꯣ ꯆꯕꯦꯠꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯌꯦꯅꯤꯡꯕꯤ ꯇꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯂꯥꯛꯏꯔꯣ? ꯀꯩ ꯂꯩꯔꯒꯦ? ꯏꯁ, ꯂꯥꯛꯄꯒꯁꯦ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯅꯍꯥꯟꯈꯩ ꯂꯥꯛꯇꯕꯗꯨꯗ ꯍꯪꯕꯅꯤ꯫ ꯍꯣ, ꯁꯤꯗꯒꯤꯗꯤꯅꯦ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯗꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯌꯨꯝꯗ ꯏꯃꯥ ꯄꯥꯕ ꯂꯥꯛꯇꯕꯗꯨꯗ ꯂꯥꯛꯄ ꯁꯪꯗꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯅꯌꯥꯡꯒ ꯀꯛꯇ꯭ꯔꯤꯛ ꯀꯪꯉꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯩꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯆꯥꯏꯗ꯫ ꯈꯪꯖꯔꯦ, ꯏꯃꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯍꯥꯏꯁꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯪꯒꯅꯨꯀꯣ꯫ ꯅꯪ ꯑꯩ ꯇꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ꯫ ꯌꯦꯅꯤꯡꯕꯤ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯈꯥꯕꯗ ꯊꯥꯖꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝꯃ ꯌꯥꯝꯅ ꯉꯛꯅ, ꯍꯥ, ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯃꯥꯅꯤ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ꯫ ꯅꯣꯏ ꯄꯥꯕꯨꯡꯗꯨꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗ ꯍꯦꯛꯇ ꯋꯥ ꯂꯣꯏꯁꯤꯟꯅꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯒ ꯊꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯣ꯫ ꯅꯨꯄꯥꯁꯨ ꯂꯩꯇꯅ, ꯅꯨꯄꯥ ꯂꯩꯇ꯭ꯔꯒꯅ ꯈꯥꯕꯗ ꯑꯗꯨꯝ ꯇꯥꯖꯔꯦꯗꯅ꯫ ꯇꯜꯂꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨ꯫ ꯑꯩ ꯈꯥꯕꯗ ꯂꯨꯍꯣꯡꯒꯗꯣꯏ ꯃꯍꯨꯠꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯍꯩꯍꯩꯗꯦꯅꯤ ꯅꯪꯕꯣ꯫ ꯑꯁꯦꯡꯕꯅꯤ, ꯑꯩ ꯈꯥꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧꯋꯣ, ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯗꯤ꯫ ꯃꯤꯅ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯔꯃꯛꯇꯗ ꯅꯨꯄꯥꯗꯣ ꯊꯤꯔꯁꯤ ꯑꯊꯨꯕ ꯃꯇꯝꯗ꯫ ꯇꯜꯂꯤꯗ, ꯅꯨꯄꯥꯒ ꯀꯣꯏꯅꯤꯡꯗꯦ꯫ ꯀꯣꯏꯅꯤꯡꯗ꯭ꯔꯒꯅ ꯈꯥꯕꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯕꯦꯝꯃ, ꯊꯥꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ꯫ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯅꯅꯕ ꯍꯥꯏꯗꯅ꯫ ꯊꯥꯏꯕꯦꯝꯃ ꯍꯔꯥꯎꯅ, ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯉꯥ ꯊꯣꯡꯉꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯍꯥꯎꯅꯤꯗ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥ ꯆꯠꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯏꯕꯦꯝꯃ ꯌꯦꯅꯤꯡꯕꯤꯗ ꯆꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯎꯔꯁꯤ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯥꯎꯔꯁꯦꯕ, ꯌꯨꯝꯗꯒ ꯑꯝꯇ ꯆꯥꯔꯛꯇꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ, ꯅꯪ ꯉꯥꯏꯕꯤꯒꯦ꯫ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯇꯜꯂꯤꯀꯣ꯫ ꯑꯗꯨꯅꯅꯦ, ꯅꯪꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯌꯦꯅꯤꯡꯕꯤ ꯎꯄꯥꯏ ꯂꯩꯇ ꯊꯥꯏꯕꯦꯝꯃꯕꯨ ꯊꯦꯝꯅꯧꯗꯨꯅ ꯆꯥꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯊꯕ ꯃꯈꯩ ꯌꯦꯅꯤꯡꯕꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯏꯔꯥꯡ ꯂꯥꯡꯅ ꯌꯦꯅꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯦꯅꯤꯡꯕꯤ, ꯉꯁꯤꯗꯤ ꯅꯪ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯒꯦ꯫ ꯑꯩ ꯇꯜꯂꯤꯗ꯫ ꯇꯜꯂꯤꯗ ꯁꯨꯝ ꯍꯥꯏ, ꯌꯥꯔꯣꯏꯀꯣ꯫ ꯑꯩꯗꯤ ꯅꯪ ꯄꯨꯗꯣꯏꯅꯤ꯫ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯊꯥꯏꯕꯦꯝꯃ꯫ ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯅꯪ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯕꯤꯗꯣꯏꯅꯤ ꯑꯩꯅ꯫ ꯑꯩ ꯀꯦꯕ ꯍꯩꯅꯗꯦꯕ꯫ ꯍꯩꯅꯗꯕ ꯌꯥꯔꯣꯏꯌꯦ, ꯅꯪ ꯌꯨꯝꯁꯤꯗ ꯍꯥꯄꯨ ꯆꯨꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯔꯤꯒꯦ? ꯅꯪꯁꯤꯗꯤꯕ꯫ ꯊꯥꯏꯕꯦꯝꯃ ꯌꯦꯅꯤꯡꯕꯤꯒꯤ ꯀꯦꯅꯅꯕꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯔꯨꯔꯒ ꯌꯦꯅꯤꯡꯕꯤꯕꯨ ꯀꯦꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ, ꯃꯤꯠꯈꯥꯗꯤ ꯁꯪꯉꯛꯀꯅꯨꯀꯣ, ꯃꯤꯠꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯌꯥꯝ ꯁꯪꯉꯣꯏꯌꯦ, ꯈꯤꯇꯪ ꯁꯪꯒꯦ꯫ ꯅꯝꯗꯨꯅ ꯊꯥꯏꯕꯦꯝꯃꯅ ꯌꯦꯅꯤꯡꯕꯤꯕꯨ ꯀꯦꯕꯤꯕ ꯂꯣꯏꯔꯝꯃꯤ꯫ ꯀꯦꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜ ꯑꯗꯨ ꯊꯥꯏꯕꯦꯝꯃꯅ ꯄꯨꯊꯣꯛꯇꯨꯅ ꯅꯝꯗꯅ ꯌꯦꯅꯤꯡꯕꯤꯕꯨ ꯁꯦꯠꯍꯜꯂꯤ꯫ ꯌꯦꯅꯤꯡꯕꯤ ꯉꯁꯤꯗꯤ ꯅꯍꯥ ꯃꯈꯩꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯦꯠꯂꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯌꯦꯅꯤꯡꯕꯤꯕꯨ ꯄꯨꯔꯒ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯆꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯊꯦꯜꯗꯒꯤ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ꯫ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯗꯧꯅꯕ ꯂꯩꯅꯣ? ꯅꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯔꯣ ꯍꯣꯔꯦꯟ? ꯑꯁ, ꯑꯝꯇ ꯅꯠꯇꯤꯌꯦ, ꯌꯦꯡꯗ ꯌꯦꯡꯉꯨ꯫ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ,
Masam manado haifet semlaga poiraiton na famliba adugi mangda chap lepi. Yeningbiga punna poiraiton nokmi tauna nupi ani duda yengduna haidai. Ichal kari loge haibano. Thaibema irang amaga loinana haidai. Asigi laihaw angawbase asiga angangbasiga khara pibiro. Hoi ngahak ngayuko. Ngaizage. Yeningbi madi poiraitonbu ubada mamit kupni haiba kawba makhai yengjari. Thaibema noki tauna yeningbida chirol tawrai. Masakse yengli makhai pen banaidabani. Yeningbi thaibema na khanghai hairakpaduda ikaina mamayado non tharami. Poiraiton maso lehaudu phajana mana aduna yomsinduna thaibema da pirai. Thaibema su poiraiton na pirakliba adu nokmi tauna lawsilami. Poiraiton masu yeningbibu masaidagi lona yenglibani. Mabukningdasu asumna khalami. Masaku phaja siga wa machit amata sungangdi longa thoktabra khangde. Thaibema yeningbida onsinduna noki haidai. Yeningbi se lehaw angobu se chilo manam samna nushibani. Yeningbi itap na mong hada haidai. Thaibema aidi lehaw chiningdi. Adudi kai chiningi ba. Takhelai sam chiningi. Nanga saina haiya dro ibema. Asi haiduna poiraiton da mo onsinduna haidai. Ibong, takhelai se lupa taragi ga bibiro. Poiraiton masu thaibema na haibagi matung inna takhelai adu yeningbida pirami. Se, sida laire takhelai haibadu. Yeningbi piraklibadu tapna lawsilami thaibema su sel lawtokduna poiraiton da pirai. Se, sel sida laire. Poiraiton tapna yeningbida yengduna haidai. Yarani, sigidi sel pibiramani. Yeningbi mamai lukta na haidai. Lawsalo nungaiti. Yarni sidi aina nangini khalaga pirabani. Yeningbi ta thak poiraiton da yenglaklami. Poiraiton so yeningbi da nokmi tauna yenglami. Anidugi mawongdu da thaibema masu kumhayama yengbagumna thawai dana yengli. Poiraiton yeningbi da yengna haidai. Adum yengna duna lairase hairo. Poiraiton gi wahai aduda yeningbi mamai mamit adu ngangsang ngangna. Poiraiton da thamlamba mideng adu thaibema da sat onsinduna haidai. Chale silaw. Kaino ngahaktang leikise. Nang lehawro ay chale. Thaibema na wa haibaga nang bajat nate hatu chatkiram. Thaibema su nokna yeningbi butanaki. Ngai khoni nang bo punna chatmina sairaga. Poiraiton madi noktuna yeningbi na chakkibadu yenghawri yengna machinta su tapna solami. Phajaini hojiki nupida. Hayeng sula di phanida. Sona tapna magi phampham aduda phamtharaklami. Somdana nupi anido wari sana duna sumlaklami. Kaiginu nangna hatu kawbaga tadaba makhai chingkhridubo. Nangse jaja amna ngangakadoraba. Jaja abu kaino naron chumo. Khangde khoi. Ngasagi michana kiba nupadubu kamdobige. Khangde da. Masak phajabraba. Khangde ai yengde. Yengamaroi yare nagun khangi. Thaibema kari haige takpiyo. Ngasagi nupado aikhoi khuldegira. Nate haibani. Aduga sida kadawriba. Sel tan balakpani hayi mama layingnabagi. O kayam kuirege lakpa. Khara kuirebani. Nangdi kamai khangiba. Nungti khudingine aiga laisiga tawraga mayengba chatli lailibagi namada. Is aiga hauramdene. Nangdi kadawagi haudoino. Ngasisu natro tali hairo. Hayengdagidi ai hauro. Nupi se laiba khangchat chatningpa malida. Aduina deba. Takhelai se ayam pami. Aduna nungtigi laiba chakke tawbani. Adu oiradine ai oina laibiragi nang yaudраsu yani. Yeningbi thaibema da mamit phairab yengduna hairai. Nangna ayasigamna yahoningdresina karige. Nang yauradi aigi tanja loina mangani. Kari tanja. Ho mado aina nungsi haige tawba. Yaroi ko nungsi haibaga. Kaigino haise. Khangde aisu ado mangonda nungsi haibdi yade. Aidi haini khangde. Hek haibada nang kongno jekhong. Ai khangde ko hairani di hairani. Yeningbi khara kantakna thaibema bu kaurami. Thaibema aina pangde ko haigano ba. Thaibema handakti hauna nokthorei. Haizarare. Aina ne nataw yenge tawbani.
ꯑꯗꯣ ꯍꯌꯦꯡꯁꯨ ꯆꯠꯂꯨꯁꯦ ꯃꯥꯏ ꯃꯁꯛꯇꯣ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯨꯁꯦ ꯍꯥꯏꯁꯨ ꯌꯥꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯌꯦꯡꯕ ꯌꯥꯔꯔꯣꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯩꯁ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯣꯟꯅ ꯍꯥꯏꯕꯤꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯧꯔꯦ ꯑꯩ ꯆꯪꯍꯧꯔꯒꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯆꯪꯉꯣ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯡꯒꯥꯜꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯈꯤꯔꯝꯃꯤ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯃꯩꯊꯣꯡ ꯃꯈꯥ ꯂꯥꯝꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯒ ꯂꯥꯡꯂꯝꯕ ꯃꯥꯏꯊꯣꯡ ꯃꯈꯥ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯊꯧꯕ ꯃꯆꯥ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅꯦ ꯏꯕꯨꯡꯉꯣꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯦꯅꯤꯡꯕꯤ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯕꯨꯡ ꯊꯥꯏꯕꯤꯃꯒ ꯄꯨꯟꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯄꯥꯁꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯣꯛꯈꯤꯒꯦ ꯅꯪꯁꯨꯅꯦ ꯏꯕꯨꯡꯉꯣꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯊꯧꯕꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯌꯦꯅꯤꯡꯕꯤ ꯏꯇꯟ ꯇꯟꯅ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯅꯤꯡꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕ꯭ꯔꯣ ꯇꯥ ꯈꯥꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯇꯥ ꯈꯥꯕꯕꯨ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯣꯏꯗ ꯍꯩꯅꯒꯦꯔꯥ ꯍꯩꯅꯔꯣꯏꯔꯥ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯁꯦꯜꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯦ ꯇꯥ ꯈꯥꯕ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯊꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯪꯕꯨ ꯍꯥꯏꯅꯕ ꯊꯥꯍꯜꯂꯤꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯌꯥꯗꯦꯅ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯌꯦꯅꯤꯡꯕꯤ ꯁꯥꯎꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯈꯥꯕ ꯃꯥꯗꯤ ꯑꯍꯣꯏꯅ ꯑꯗꯨꯝ ꯌꯦꯅꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯌꯦꯅꯤꯡꯕꯤ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯈꯥꯕꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ ꯑꯩꯗꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯥꯕꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯈꯗꯥꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯀꯣꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯕ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯐꯩ ꯐꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯡꯅꯅꯕ ꯇꯛꯁꯤꯟꯒꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯅꯥꯊꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯌꯦꯅꯤꯡꯕꯤ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯒ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯔꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯅꯪꯒ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯍꯨꯠ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯣꯟꯅ ꯁꯣꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯍꯦꯛ ꯐꯝꯊꯕꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯌꯦꯅꯤꯡꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯇꯈꯦꯜꯂꯩ ꯑꯗꯨ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯃꯑꯣꯡ ꯇꯥꯅ ꯆꯤꯜꯂꯝꯃꯤ ꯃꯆꯤꯟꯗ ꯏꯇꯞ ꯇꯞꯅ ꯁꯣꯜꯂꯛꯏ ꯊꯥꯏꯕꯦꯝꯃꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯌꯣꯟꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯃꯨꯛꯁꯨ ꯃꯥꯒ ꯉꯁꯥꯏ ꯃꯤꯆꯥꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯄꯒꯨꯝ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯇꯛ ꯇꯨꯡꯅ ꯅꯣꯟꯊꯔꯝꯃꯤ ꯁꯣꯝꯗꯁꯨ ꯄꯣꯏꯔꯩꯇꯣꯟ ꯂꯩ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯕꯗꯨ ꯃꯥꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯝꯕꯁꯨ ꯉꯝꯗ ꯅꯣꯛꯇꯨꯅꯇ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯥꯡꯕ ꯂꯦꯞꯄ ꯅꯠꯇꯦ ꯍꯣꯏꯗ ꯍꯣꯏꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤꯅꯦ ꯎꯅꯥ ꯂꯦꯡꯕ ꯐꯥꯎꯕ ꯍꯦꯛ ꯅꯣꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅꯅꯦ ꯅꯣꯛꯎ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯊꯥꯎꯃꯩ ꯑꯗꯨ ꯍꯥꯟꯅ ꯆꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯉꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯂꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯉꯥ ꯁꯦꯝꯅ ꯁꯦꯝꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯝꯃꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯈꯨꯐꯖꯗꯣ ꯑꯁ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯈꯣꯜꯗꯨꯁꯨ ꯏꯪ ꯇꯞꯂꯒ ꯈꯪꯗꯦꯗ ꯑꯩꯗꯤ ꯃꯥꯁꯦ ꯑꯍꯥꯟꯕ ꯎꯕ ꯑꯣꯏꯔꯁꯨ ꯄꯉꯥꯎꯗ ꯉꯥꯎꯏ ꯍꯌꯦꯡꯁꯨ ꯂꯥꯛꯑꯗꯤ ꯐꯈ꯭ꯔꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯄꯣꯏꯔꯩꯇꯣꯟ ꯅꯍꯥꯟꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯅꯤꯡꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯄꯣꯊꯥꯍꯟꯕꯒꯨꯝꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯦꯅꯤꯡꯕꯤ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯃꯃꯥ ꯃꯄꯥꯗ ꯊꯥꯏꯕꯦꯝꯃ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯤ ꯈꯔꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯦꯅꯤꯡꯕꯤꯒꯤ ꯊꯃꯣꯏꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥ ꯃꯁꯥ ꯈꯪꯗ ꯐꯥꯎꯔꯛꯂꯝꯃꯤ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯇꯈꯦꯜꯂꯩꯈꯩꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯏꯔꯩꯇꯣꯟ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ
ꯃꯥꯗꯁꯨ ꯅꯠꯇꯦ ꯄꯣꯏꯔꯩꯇꯣꯟꯒ ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯅꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯇꯈꯦꯜꯂꯩꯁꯤꯡ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ, ꯌꯦꯡꯉꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯉꯔꯥꯡ ꯎꯈꯤꯕ ꯌꯦꯅꯤꯡꯕꯤꯒ ꯉꯁꯤ ꯎꯔꯤꯕ ꯌꯦꯅꯤꯡꯕꯤ ꯑꯁꯤꯒ ꯃꯑꯣꯡ ꯈꯦꯠꯅꯕ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯂꯞ ꯀꯅꯥꯁꯨ ꯇꯥꯗꯕ ꯃꯑꯣꯡꯗ ꯁꯣꯜꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ꯫ ꯁꯣꯟꯅ ꯇꯈꯦꯜꯂꯩꯁꯤꯡ ꯑꯗꯨ ꯆꯦꯔꯪ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯅꯤꯡꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯤꯗ ꯂꯩꯔꯤ꯫ ꯁꯦꯜꯗꯤ ꯀꯌꯥ ꯇꯥꯔꯒꯦ? 100 ꯇꯥꯔꯤ꯫ ꯌꯦꯅꯤꯡꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯒꯦ ꯇꯧꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯌꯦꯅꯤꯡꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯇꯊꯣꯠꯅ ꯁꯥꯎꯔꯞ ꯇꯧꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯝꯃ, ꯃꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ, ꯁꯦꯜ ꯄꯥꯏꯔꯤ ꯃꯇꯥꯒꯨꯝꯅ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ, ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯃꯣꯏ ꯃꯁꯥꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯈꯪꯗꯦ ꯄꯥꯏꯗꯦ ꯈꯪꯗꯦ, ꯃꯁꯥꯅ ꯃꯁꯥ ꯁꯦꯜ ꯄꯥꯏꯔꯦꯅ ꯇꯥꯛꯆꯩ ꯍꯥꯏꯕ꯫ ꯑꯗꯨꯅꯤ, ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯅꯣꯛꯅꯤꯡꯗ꯭ꯔꯣ? ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯏꯁꯥꯅ ꯁꯦꯜ ꯄꯥꯏꯌꯦꯅ ꯎꯠꯊꯣꯛꯆꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯥꯛꯆꯍꯟꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯎꯠꯊꯣꯛꯆꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯥ ꯕꯦꯝ? ꯃꯥꯅꯦ, ꯇꯊꯣꯠ ꯈꯔ ꯀꯥꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯄꯣꯏꯔꯦ, ꯅꯪꯒꯤ ꯂꯩꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ, ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯦ? ꯄꯣꯏꯔꯩꯇꯣꯟ ꯉꯛꯅ, ꯇꯊꯣꯠ ꯌꯥꯝ ꯌꯥꯝꯃꯣꯏꯗ꯭ꯔꯣ? ꯇꯥꯄꯣꯏꯔꯦ, ꯌꯥꯝꯖꯁꯅꯨ ꯀꯥꯏꯗꯦ, ꯑꯩ ꯑꯗꯨꯝ ꯄꯨꯟꯅ ꯂꯧꯔꯒꯦ, ꯉꯁꯤꯗꯤꯅꯦ ꯑꯩ ꯄꯨꯂꯞ ꯂꯧꯔꯗꯕꯅꯤ, ꯁꯦꯜꯗꯨꯇꯪ ꯍꯥꯏꯕꯤꯔꯛꯑꯣ꯫ 100 ꯇꯥꯔꯤ꯫ ꯇꯊꯣꯠ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯇꯊꯣꯠꯁꯨ ꯄꯣꯏꯔꯩꯇꯣꯟꯗꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯅꯤꯡꯕꯤꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯝꯗꯨꯅ ꯕꯦꯝꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯗꯤ 100 ꯆꯞꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯑꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯈꯖꯤꯛ ꯆꯦꯜꯂꯤ ꯃꯤꯅ ꯑꯗꯨ ꯌꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯌꯦꯅꯤꯡꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯦꯅꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯂꯛꯅꯔꯤ꯫ ꯍꯣ ꯂꯩꯁꯥꯕꯤ, ꯁꯦꯜꯗꯨ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯦꯅꯤꯡꯕꯤꯗꯤ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ ꯃꯥꯅ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯁꯦꯜ ꯑꯗꯨ ꯄꯣꯏꯔꯩꯇꯣꯟꯗ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯂꯩꯁꯤꯡꯁꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯐꯥꯎꯕ ꯂꯩꯕꯅꯤ, ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯦꯅꯤꯡꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯄꯣꯏꯔꯩꯇꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ लेफꯍꯧꯔꯤ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩ ꯌꯣꯟꯐꯝ ꯊꯣꯛꯄ ꯌꯣꯟꯗꯦ, ꯅꯨꯄꯤꯒ ꯅꯣꯛꯅꯣꯛꯇꯅ ꯏꯔꯥꯡꯒ ꯇꯧꯅꯔꯒ ꯌꯣꯜꯂꯤ꯫ ꯑꯩꯕꯨꯁꯨ ꯆꯣꯞꯍꯟꯕ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯉꯁꯤꯗꯤ ꯀꯔꯤ ꯆꯥꯁꯤꯒꯦ? ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ, ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯌꯦꯅꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯩꯃ, ꯃꯁꯤꯗꯤꯕ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯗ, ꯍꯩꯅ ꯇꯥꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯤꯕ, ꯃꯄꯥ ꯑꯁꯤꯒꯤ ꯁꯛꯇꯥ ꯑꯁꯤꯒ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣꯒ ꯈꯪꯖꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯁꯣꯟꯅ ꯂꯩꯃꯁꯨ ꯁꯨꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯄꯣꯠꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯊꯣꯏꯊꯣꯏꯒ ꯆꯟꯒ ꯂꯥꯛꯄ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯍꯔꯥꯎꯔꯨꯔꯒ ꯑꯃꯨꯛ ꯂꯥꯛꯏ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯊꯣꯏꯊꯣꯏ ꯍꯥꯟꯅꯒꯨꯝꯅ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯦ, ꯂꯩꯍꯥꯎ ꯑꯉꯧꯕꯁꯤ ꯂꯨꯄꯥ 5ꯒꯤ ꯄꯤꯕꯤꯔꯛꯑꯣ꯫ ꯆꯟꯁꯨ ꯂꯩ ꯀꯣꯟꯕꯗꯗꯤ ꯊꯣꯏꯊꯣꯏꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯇꯥ ꯄꯣꯏꯔꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯅꯥꯔꯩꯗꯨ ꯌꯥꯎꯕ ꯎꯗꯦꯅ? ꯁꯅꯥꯔꯩꯗꯣ ꯌꯥꯝꯅ ꯁꯥꯠꯍꯧꯗ꯭ꯔꯤ, ꯑꯗꯨꯅ ꯍꯦꯛꯂꯛꯇ꯭ꯔꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤꯗꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯂꯨꯄꯥ 10ꯒꯤ ꯈꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩꯗꯤꯅꯦ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯅꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯊꯣꯏꯊꯣꯏꯗ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯊꯣꯏꯁꯨ ꯃꯃꯤꯠ ꯈꯥꯅ ꯆꯟꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯇꯣꯟꯗ ꯁꯠ ꯍꯦꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯦ, ꯂꯩꯍꯥꯎ ꯃꯅꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯆꯟꯅ ꯇꯧꯕꯒꯨꯝ ꯊꯣꯏꯊꯣꯏꯁꯨ ꯆꯟꯗ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯇꯊꯣꯠꯀ ꯕꯦꯝꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯊꯣꯠ ꯅꯣꯛꯃꯤ ꯇꯧꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯩ,
ꯀꯕꯣꯛ ꯂꯩꯒ ꯖꯨꯕꯥ ꯈꯨꯁꯨꯝꯁꯤꯒ ꯈꯔ ꯈꯔ ꯄꯤꯕꯤꯔꯛꯑꯣ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯥꯊꯣꯠꯇ ꯁꯠ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯤꯃꯨꯛ ꯂꯥꯛꯏ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯆꯟꯒ ꯊꯣꯏꯊꯣꯏꯒꯒꯤ ꯍꯥꯟꯅ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏ ꯆꯟꯗꯤ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯥꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯀꯔꯤ ꯂꯩꯗꯧ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯗꯤ ꯍꯜꯂꯣꯗꯅ꯫ ꯆꯟꯗꯤ ꯇꯥꯊꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯩꯅꯤꯡꯗꯅ ꯂꯩꯔꯤꯕ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯗꯨꯝ ꯂꯩꯕ ꯂꯣꯏꯔꯒ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ꯫ ꯍꯥꯍꯥꯌꯣ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯟꯒꯗ꯭ꯔꯣ? ꯅꯣꯏꯗꯨꯝ ꯍꯟꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯊꯣꯏꯊꯣꯏꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯛꯇꯥꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯝꯃꯅꯤ꯫ ꯍꯣ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯃꯥꯏꯔꯦꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦ ꯑꯗꯨꯁꯨ꯫ ꯊꯣꯏꯊꯣꯏ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯜꯂꯒ ꯍꯦ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯎꯔꯥ? ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯅꯤꯍꯦ꯫ ꯆꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯗ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯂꯩꯇꯥꯕꯅꯤ꯫ ꯕꯦꯝꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯈꯣꯏꯅ ꯍꯥꯟꯅ ꯎꯁꯤꯠꯇꯕꯅꯤ ꯏꯕꯦꯝꯃ ꯃꯥꯏꯔꯦꯟ ꯃꯥꯟꯕꯤꯁꯥ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯕꯦꯝꯒ ꯇꯥꯊꯣꯠꯀꯗꯣ ꯍꯧꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯊꯣꯏ ꯁꯥꯎꯅ ꯇꯥꯊꯣꯠꯀꯤ ꯃꯁꯝ ꯑꯗꯨ ꯍꯦꯛ ꯁꯠ ꯂꯥꯎꯅ ꯐꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯪꯍꯧꯗꯅ ꯁꯝ ꯐꯣꯏꯔꯛꯄ ꯑꯣꯏꯕꯅ ꯇꯥꯊꯣꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯌꯣꯃ ꯊꯥꯗꯣꯛꯑꯣ꯫ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯣꯏꯕ? ꯑꯩꯗꯤ ꯊꯥꯗꯣꯛꯑꯣꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ꯫ ꯕꯦꯝꯁꯨ ꯈꯥꯝꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯣꯏꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯆꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯕꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯃꯥꯏꯔꯦꯟ ꯃꯥꯟꯕꯤ ꯍꯥꯏꯔꯕꯅꯤꯅ ꯃꯥꯏꯔꯦꯟ ꯃꯥꯟꯕꯤ ꯑꯩꯅ ꯌꯦꯔꯨꯝ ꯃꯥꯟꯕꯤ ꯅꯪꯒꯤ ꯅꯁꯝ ꯑꯗꯣ ꯐꯣꯏꯗꯠꯄ ꯇꯥꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯀꯟꯅ ꯍꯦꯛꯇ ꯐꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯈꯥꯝꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯋꯥ ꯂꯧꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯈꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯌꯦꯅꯤꯡꯕꯤꯗꯨ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯤꯡꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯏꯈꯣ ꯌꯦꯅꯤꯡꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯀꯧꯗꯨꯅ ꯌꯦꯅꯤꯡꯕꯤꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯌꯦꯅꯤꯡꯕꯤꯁꯨ ꯆꯠꯅ ꯆꯠꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯅꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯒ꯫ ꯅꯪꯒꯤ ꯂꯩ ꯂꯩꯕꯤꯕꯁꯤꯡ ꯑꯗꯨꯅ ꯈꯠꯅꯔꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯥꯝꯗꯣꯛꯆꯨ ꯆꯠꯂꯣ꯫ ꯈꯥꯝꯕ ꯉꯝꯗ꯭ꯔꯤꯕ ꯏꯕꯥꯅꯤ ꯈꯥꯝꯃꯤꯟꯅꯧꯁꯤ꯫ ꯌꯦꯅꯤꯡꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯈꯠꯅꯔꯤꯕꯗꯨꯕꯨ ꯈꯥꯝꯗꯣꯛꯃꯤꯟꯅꯔꯨꯁꯦꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯗꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯔꯤ? ꯁꯥꯎꯅꯨ ꯑꯩ ꯁꯥꯎꯗꯦ ꯅꯉꯣꯟꯗ ꯁꯥꯎꯅꯨꯕꯁꯦ꯫ ꯅꯨꯄꯤꯁꯤꯡꯒ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯇꯧ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨꯅ ꯊꯦꯝꯃꯛꯄꯁꯤꯅꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯍꯟꯗꯛꯇꯤ ꯅꯨꯈꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯁꯦ ꯈꯝꯕꯜꯂꯤꯔꯥ? ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯅꯤꯡꯕꯤꯁꯨ ꯏꯀꯥꯏ ꯈꯥꯡꯗ ꯁꯥꯎꯖꯤꯟꯅꯔꯛꯏ꯫ ꯅꯪꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯈꯝꯕꯟꯗꯣꯏꯕ? ꯑꯩ ꯀꯩꯁꯨ ꯈꯝꯕꯟꯖꯗꯦ꯫ ꯈꯪꯉꯤꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯀꯩ ꯈꯪꯉꯤꯕ? ꯍꯥꯏꯗꯣꯛꯑꯣꯏ꯫ ꯍꯥꯏꯔꯣꯕꯁꯦ ꯀꯔꯤ ꯈꯪꯉꯤꯅꯣ ꯍꯥꯏꯕ? ꯄꯣꯏꯔꯩꯇꯣꯟ ꯌꯦꯅꯤꯡꯕꯤꯒꯤ ꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯅꯤꯡꯕꯤ ꯏꯀꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯂꯣꯗ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ꯫ ꯑꯩ ꯅꯨꯡꯁꯤꯗꯦꯕ? ꯅꯨꯡꯁꯤꯗꯦ꯫ ꯐꯩ ꯑꯗꯨꯗꯤ ꯈꯠꯅꯍꯧꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯌꯦꯅꯤꯡꯕꯤꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯆꯠꯈꯤꯅꯨ꯫ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤꯅ ꯆꯠꯂꯅꯤ꯫ ꯅꯨꯡꯁꯤ ꯅꯪꯅꯅꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯦꯅꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯇꯧ ꯀꯌꯥ ꯑꯁꯤꯅꯗꯤ ꯇꯥꯛꯈꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ꯫ ꯅꯇꯧꯅ ꯇꯥꯛꯄ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯍꯜꯂꯤ꯫ ꯀꯩꯒꯤ ꯋꯥꯍꯜꯂꯤꯕ? ꯅꯨꯡꯁꯤꯕ ꯃꯥꯜꯂꯒ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯃꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯁꯦ ꯋꯥꯔꯤꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯋꯥꯕ ꯐꯅꯅꯕ ꯑꯩ ꯀꯩꯗꯧꯒꯦ? ꯃꯗꯨꯕꯨ ꯑꯃꯨꯛ ꯑꯩꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯈꯤꯒꯗ꯭ꯔꯣ? ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯅꯤꯡꯕꯤꯒꯤ ꯇꯥꯟꯅꯔꯨꯕ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯌꯦꯅꯤꯡꯕꯤꯗꯤ ꯏꯄꯦꯟꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯒ ꯌꯦꯅꯤꯡꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯌꯦꯅꯤꯡꯕꯤꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ꯫
ꯈꯥꯕ ꯌꯦꯅꯤꯡꯕꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯉꯥꯏꯈꯣ, ꯀꯩ ꯍꯥꯏꯒꯦ ꯇꯥ ꯈꯥꯕ? ꯅꯪꯅ ꯆꯠꯂꯤꯗꯣ ꯀꯥꯏꯗꯅꯣ? ꯀꯩꯊꯦꯜꯗꯅꯤ꯫ ꯀꯩꯗꯧꯕ? ꯂꯩ ꯂꯩꯕ? ꯅꯪꯅ ꯄꯥꯝꯕ ꯂꯩꯁꯤꯡ ꯑꯗꯨ ꯍꯥꯏ, ꯑꯩ ꯂꯣꯏꯅ ꯂꯩꯗꯨꯅ ꯄꯨꯔꯛꯀꯦ꯫ ꯇꯥ ꯈꯥꯕ, ꯏꯁꯥꯒꯤꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯂꯩꯖꯒꯦ, ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄ ꯊꯤꯡꯒꯅꯤ꯫ ꯇꯥ ꯈꯥꯕꯅ ꯊꯤꯡꯗꯕꯁꯨ ꯑꯩꯗꯤ ꯆꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯈꯥꯕ ꯌꯦꯅꯤꯡꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯂꯩ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯥ? ꯌꯦꯅꯤꯡꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯥꯕꯅ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯥꯕꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯅ ꯅꯍꯥ ꯃꯈꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤ? ꯄꯥꯟꯅꯗ ꯌꯥꯔꯤꯕꯣ? ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯌꯦꯅꯤꯡꯕꯤ ꯈꯥꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯁꯥꯎꯔꯞꯇꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯦꯅꯤꯡꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯥꯕ ꯃꯄꯥꯟꯗ ꯃꯤ ꯂꯩꯇꯕꯗꯨꯗ ꯃꯅꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯕꯨꯡ! ꯍꯣ ꯄꯥꯕꯨꯡ! ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯧꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯨꯡ! ꯅꯆꯥ ꯈꯥꯕ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯦ ꯏꯆꯥ ꯑꯣꯏꯔꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯣꯔꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯊꯧꯕ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ? ꯈꯥꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯌꯦꯅꯤꯡꯕꯤꯗꯣ… ꯌꯦꯅꯤꯡꯕꯤ ꯀꯩꯗꯧꯔꯦ? ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯌꯦꯅꯤꯡꯕꯤꯗꯣ ꯂꯩ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ ꯃꯥꯜꯂꯤ꯫ ꯈꯪꯅꯕ ꯍꯥꯏꯗꯤ? ꯅꯨꯡꯁꯤꯅꯕ꯫ ꯊꯧꯕ ꯐꯤꯡꯒꯠꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯕ ꯋꯥꯅꯣ? ꯄꯥꯕꯨꯡ, ꯇꯁꯦꯡꯂꯕ ꯋꯥꯐꯝ꯫ ꯅꯨꯄꯥꯗꯣ ꯀꯩꯊꯦꯜꯗ ꯂꯩ ꯌꯣꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯅꯅꯕ ꯁꯤꯟ꯫ ꯑꯩ ꯍꯌꯦꯡ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯨꯒꯅꯤ꯫ ꯊꯧꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯈꯥꯕꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯐꯖꯅ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯈꯥꯕꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯔꯤ꯫ ꯌꯦꯅꯤꯡꯕꯤ ꯄꯣꯏꯔꯩꯇꯣꯟꯕꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯊꯧꯕ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ? ꯌꯦꯅꯤꯡꯕꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯌꯦꯅꯤꯡꯕꯤ ꯀꯤꯅ ꯍꯥꯏꯖꯔꯛꯏ꯫ ꯀꯩꯊꯦꯜꯗ꯫ ꯀꯩꯊꯦꯜꯗꯗꯤ ꯀꯩꯗꯧꯕ? ꯌꯦꯅꯤꯡꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯂꯩ ꯂꯩꯕ ꯆꯠꯄꯅꯤ꯫ ꯃꯆꯥꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯈꯥꯕꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯆꯥꯅꯔꯝꯕ ꯑꯁꯤꯗ ꯊꯧꯕ ꯃꯥꯗꯤ ꯑꯁꯥꯎꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯆꯥꯕꯨ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤꯗꯤ ꯆꯩꯅꯥꯗꯨꯒ ꯀꯩꯒ ꯃꯄꯥꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯕ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯄꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯀꯔꯤ ꯇꯧꯏ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕ ꯅꯄꯥ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯏꯆꯥ ꯈꯥꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯂꯩ ꯌꯣꯟꯕ, ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯌꯦꯅꯤꯡꯕꯤ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯃꯉꯣꯟꯗ ꯑꯁꯨꯛ ꯍꯟꯊꯅꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯗꯅ꯫ ꯐꯩ, ꯑꯊꯨꯕ ꯃꯇꯝꯗ ꯈꯥꯕꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯒꯅꯤ꯫ ꯌꯦꯅꯤꯡꯕꯤ ꯄꯥꯈꯠꯅ ꯄꯥꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ꯫ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯑꯩꯒꯤ ꯃꯥꯏ ꯅꯪꯅ ꯆꯣꯞꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯧꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯈꯥꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯇꯝꯅ ꯄꯣꯏꯔꯩꯇꯣꯟ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯂꯩꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯉꯥꯏꯔꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯈꯥꯕ ꯄꯣꯏꯔꯩꯇꯣꯟꯒꯤ ꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯀꯔꯤ ꯂꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯊꯧꯕ ꯁꯥꯎꯔꯞ ꯇꯧꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯩ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯀꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯦꯅꯤꯡꯕꯤꯒ ꯅꯪꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯌꯦꯅꯤꯡꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯃꯥꯒꯁꯨ ꯎꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯈꯨꯔꯥꯁꯦ ꯌꯦꯅꯤꯡꯕꯤꯒꯤ ꯄꯥꯕꯨꯡ꯫
ꯊꯧꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯅꯪꯒꯤ ꯁꯦꯜꯅꯤ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯌꯦꯠꯇꯅꯕꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯁꯤ ꯂꯧꯁꯤꯜꯂꯨꯅꯦ, ꯅꯪꯒꯤ ꯊꯥ ꯑꯃꯗ ꯌꯣꯟꯕ ꯁꯦꯜꯒ ꯃꯥꯟꯅꯔꯝꯒꯅꯤ꯫ ꯄꯥꯕꯨꯡ ꯑꯗꯨꯝ ꯄꯥꯏꯁꯤꯟꯕꯤꯔꯣ, ꯑꯩꯗꯤ ꯂꯧꯖꯔꯣꯏ꯫ ꯅꯆꯥꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯎꯅꯗꯧꯔꯤꯕꯅꯤꯅ꯫ ꯊꯧꯕ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯎꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯏꯆꯥꯅꯨꯄꯤꯒ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯣꯡꯂꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥꯗ ꯌꯦꯠꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯌꯦꯠꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ, ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯂꯦꯞꯇꯅ ꯆꯠꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯁꯥ ꯅꯥꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯆꯥꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯅ ꯌꯦꯅꯤꯡꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪ? ꯊꯥꯏꯕꯦꯝ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯊꯧꯕ ꯃꯆꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯈꯪꯂꯗꯤ ꯀꯔꯤꯒꯤ ꯊꯤꯡꯕꯤꯔꯤ? ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯅꯪꯅ ꯏꯟꯗꯕ ꯌꯥꯔꯣই꯫ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯄꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯍꯪꯒꯠꯅ ꯈꯨꯝꯃꯨ ꯍꯥꯏꯗꯅ ꯅꯪꯒꯤ ꯂꯩ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ? ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯗ ꯃꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯥꯒ ꯅꯛꯅꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯍꯪꯒꯠ ꯍꯪꯒꯠꯇꯅ ꯈꯨꯝꯂꯤꯕꯁꯦ? ꯌꯦꯅꯤꯡꯕꯤ ꯃꯄꯥꯗ ꯄꯦꯟꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯌꯦꯅꯤꯡꯕꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯊꯧꯕꯅ ꯈꯝꯂꯛꯏ꯫ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯨ꯫ ꯃꯄꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯦꯅꯤꯡꯕꯤꯁꯨ ꯆꯠꯄ ꯉꯝꯗ ꯏꯃꯨꯡꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟꯁꯨ ꯌꯦꯅꯤꯡꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯦꯡꯖꯕ ꯈꯛꯇꯅꯤ, ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯃꯥꯕꯨ ꯃꯄꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯖꯥꯠꯂ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯅꯤꯡꯕꯤꯕꯨ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯌꯦꯅꯤꯡꯕꯤꯁꯨ ꯎꯅꯗꯕ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯕꯗꯤ ꯈꯛ ꯂꯩꯅꯗꯦ꯫ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯈꯥꯕꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯄꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯉꯝꯗꯦ꯫ ꯌꯦꯅꯤꯡꯕꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯏꯃꯥ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯗꯥ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯅꯣꯏ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯨ꯫ ꯃꯅꯨꯡꯗ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯩ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯆꯥꯅ ꯂꯥꯎꯔꯤꯕ ꯄꯨꯝꯕ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯀꯤꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯁꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯂꯨꯍꯣꯡꯕꯁꯦ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯄꯣꯏꯔꯩꯇꯣꯟ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ ꯊꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗꯒꯤ꯫ ꯃꯍꯥꯛ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ ꯌꯦꯅꯤꯡꯕꯤ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯅꯤꯡꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯂꯨꯍꯣꯡꯕ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯈꯛꯇꯪ ꯉꯥꯏꯔꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯧꯕ ꯃꯃꯥꯟꯅꯕ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯌꯦꯅꯤꯡꯕꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯅ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ꯫ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯞꯇꯕ ꯉꯝꯂꯝꯗꯦ꯫ ꯌꯦꯅꯤꯡꯕꯤ ꯏꯇꯞ ꯇꯞꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯕꯨ ꯏꯅꯤꯡꯇꯝꯍꯟꯕꯤꯌꯨ꯫ ꯑꯩ ꯗꯥ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯉꯤ꯫ ꯂꯩꯃ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥꯅ ꯌꯥꯔꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯣꯏ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯦꯅꯤꯡꯕꯤ ꯃꯃꯥꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯛꯏ꯫ ꯂꯩꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯠꯅꯕ ꯇꯧꯔꯣ, ꯅꯄꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯌꯦꯅꯤꯡꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯎꯄꯨꯗꯒꯤ ꯐꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫
ꯐꯖꯅ ꯆꯠꯂꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨ ꯏꯆꯥꯗꯤ ꯑꯁꯨꯝꯅ ꯌꯦꯅꯤꯡꯕꯤꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯌꯦꯅꯤꯡꯕꯤꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕ ꯄꯣꯏꯔꯩꯇꯣꯟꯗꯤ ꯌꯦꯅꯤꯡꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯍꯥ ꯌꯦꯅꯤꯡꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯄꯣꯏꯔꯩꯇꯣꯟ ꯎꯕꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯇꯍꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯣꯏ ꯄꯥꯕꯨꯡꯅ ꯐꯨꯕ꯭ꯔꯥ ꯍꯥ ꯆꯩꯕ꯭ꯔꯕ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯌꯦꯅꯤꯡꯕꯤ ꯆꯨꯝꯃꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯁꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯈꯥꯕꯗ ꯅꯝꯗꯅ ꯊꯥꯖꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯕ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯆꯩ ꯊꯥꯡꯗꯨꯅ ꯐꯨꯔꯝꯃꯤ ꯅꯪꯃꯛꯅ ꯅꯆꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯒꯅꯤ ꯑꯗꯨꯒ ꯈꯥꯕꯗ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯒꯅꯤ ꯊꯧꯕ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯗꯤ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯧꯕꯅ ꯄꯥꯎ ꯄꯨꯝꯕ ꯈꯥꯕꯒꯤ ꯃꯐꯝꯗ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯌꯦꯅꯤꯡꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯌꯦꯅꯤꯡꯕꯤꯒ ꯄꯣꯏꯔꯩꯇꯣꯟꯒ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯌꯦꯅꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯅꯤꯡꯕꯤ ꯅꯪ ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕ꯭ꯔꯥ ꯇꯥ ꯄꯣꯏꯔꯩꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯆꯥꯕ ꯇꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯇꯥ ꯄꯣꯏꯔꯩꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯇꯥ ꯄꯣꯏꯔꯩꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯈꯤꯕꯅꯤ ꯅꯪꯒꯤ ꯅꯄꯥꯎ ꯈꯨꯗꯤꯡ ꯊꯥꯏꯕꯦꯝꯃꯗ ꯍꯪꯖꯈꯤꯕꯅꯤ ꯑꯅꯤꯗꯨ ꯅꯍꯥ ꯃꯈꯩ ꯎꯅꯔꯨꯗꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯎꯗꯝꯃꯤꯟꯅꯔꯤ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯊꯧꯕꯒꯤ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕꯗ ꯀꯗꯥꯏ ꯌꯧꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯦꯅꯤꯡꯕꯤꯗꯤ ꯀꯤꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯔꯨꯝꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯁꯥꯎꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯑꯕꯣ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯊꯧꯕ ꯁꯥꯎꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯝꯃꯤ ꯌꯦꯅꯤꯡꯕꯤ ꯀꯞꯂꯒ ꯄꯥꯕꯨꯡ ꯊꯥꯗꯣꯛ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯃꯨꯛꯁꯨ ꯄꯣꯏꯔꯩꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯈꯥꯝꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯖꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯌꯦꯅꯤꯡꯕꯤꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃ ꯑꯗꯨ ꯐꯥꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯌꯦꯅꯤꯡꯕꯤꯕꯨ ꯊꯝꯕꯤꯔꯝꯃꯨ ꯊꯧꯕꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯅ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ ꯈꯥꯕ ꯀꯩꯗꯧꯔꯤ ꯅꯨꯄꯤꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ ꯈꯥꯕꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯐꯥꯔꯝꯃꯤ ꯊꯧꯕꯁꯨ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯂꯩ ꯌꯣꯟꯕ ꯅꯨꯄꯥꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨ ꯌꯦꯅꯤꯡꯕꯤ ꯃꯥꯗꯤ ꯀꯞꯇꯨꯅ ꯃꯄꯥꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯥꯕ ꯍꯣꯏꯒ ꯐꯨꯅꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯃꯊꯟꯗꯒ ꯑꯣꯏꯕꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯐꯨꯕꯤꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯏ ꯅꯥꯏ ꯃꯔꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯈꯥꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯊꯤꯟꯒꯦ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯇꯦꯟ ꯑꯃꯅ ꯀꯥꯞꯂꯛꯄꯗꯒꯤ ꯈꯥꯕꯒꯤ ꯊꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯈꯪꯇꯥ ꯇꯥꯈꯤꯔꯝꯃꯤ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯁꯤ ꯍꯧꯒꯠꯂꯣ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯋꯥꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯏ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤꯗꯤ ꯃꯆꯥꯒꯤ ꯏ ꯅꯥꯏ ꯇꯩꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯄꯨꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯈꯥꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯊꯧꯕ ꯃꯥꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯎꯕꯗ ꯃꯆꯥꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯌꯦꯅꯤꯡꯕꯤ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯇꯥ ꯄꯣꯏꯔꯩ ꯁꯦ ꯍꯧꯒꯠꯂꯨ ꯏꯕꯥꯅꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯁꯤ ꯍꯧꯒꯠꯂꯣꯕ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯌꯦꯅꯤꯡꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯅꯤꯡꯕꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄꯗꯤ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯊꯧꯕ
ꯅꯤꯡꯊꯧꯗ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯇꯞꯊꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯂꯩ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯟꯅ ꯆꯦꯜꯂꯝꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯅꯣꯛꯂꯒ ꯅꯪꯅ ꯂꯩ ꯌꯣꯟꯕ ꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯈꯪꯖꯩ ꯅꯤꯡꯊꯧ, ꯃꯍꯥꯛ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯂꯥꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯂꯧꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯂꯦ꯫ ꯊꯧꯕ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯣꯏ ꯊꯥꯈꯤꯕꯅꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯕ꯫ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯧꯕꯗ ꯅꯠꯇꯅ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯂꯩ ꯌꯣꯟꯕ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕ ꯑꯁꯤꯗꯗꯤ ꯌꯦꯅꯤꯡꯕꯤ ꯃꯥꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈ꯭ꯋꯥꯏꯔꯥꯛꯄ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯕ ꯊꯤꯡꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯧꯕ ꯃꯔꯨ ꯂꯨꯛꯊꯩ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯁꯨ ꯊꯧꯕ ꯏꯀꯥꯏꯔꯦ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯊꯧꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯅꯆꯥꯅꯤ ꯈꯪꯂꯨꯗꯕꯅ ꯍꯩꯍꯩꯗꯕ ꯉꯥꯡꯍꯩꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯕꯅꯤ꯫ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯇꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯕꯨꯡꯉꯣ, ꯇꯨꯅꯤꯅꯦꯍꯦ, ꯏꯃꯥ ꯉꯥꯛꯀꯦ꯫ ꯌꯦꯅꯤꯡꯕꯤꯁꯨ ꯄꯥꯈꯠꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯁꯨ ꯍꯟꯗꯦ꯫ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩ ꯌꯣꯟꯕ ꯑꯩꯅ ꯂꯧꯔꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯍꯩꯁꯤꯗꯅ ꯍꯦꯜꯂꯦ ꯃꯌꯥꯝꯗꯣ ꯅꯣꯛꯄ꯫ ꯆꯤꯡꯈꯩꯃꯥꯗꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯅꯍꯥꯟꯋꯥꯏ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯆꯤꯟ ꯀꯟꯕ ꯈꯔ ꯐꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩ ꯌꯣꯟꯈꯤꯕꯗꯒꯤ ꯃꯆꯤꯟꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯈꯪꯂꯝꯗ꯭ꯔꯤ꯫ ꯃꯆꯤꯟꯗ ꯁꯣꯟꯅ ꯁꯣꯟꯅ ꯌꯦꯡꯈꯠꯂꯛꯄꯗ ꯄꯣꯏꯔꯩꯇꯣꯟꯕꯨ ꯌꯦꯅꯤꯡꯕꯤꯅ ꯁꯝꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯃꯤꯟꯅꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗ ꯈꯪꯅꯨꯡ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯇꯣꯟꯁꯨ ꯌꯦꯅꯤꯡꯕꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫